ꯏꯃꯥ ꯃꯤꯅ ꯁꯟꯁꯥꯒꯤ ꯋꯥꯔꯤ ꯁꯥꯕꯅꯤ ꯁꯟꯁꯥ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯒ ꯁꯟꯁꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩ ꯀꯥꯟꯗꯕꯗ ꯈꯪꯗꯦ ꯁꯟꯁꯥ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯗꯤ ꯄꯨꯊꯣꯔꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯁꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯍꯦ ꯀꯥꯔꯟꯁꯦ ꯑꯗꯨꯝ ꯐꯨꯔ ꯂꯩ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯩꯅ ꯁꯟꯁꯥ ꯂꯩꯔꯛꯄ ꯈꯥꯎꯗꯣ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯄꯨꯁꯟꯈ꯭ꯔ ꯃꯥꯅꯦ ꯌꯥꯝ ꯊꯥꯖꯗꯕꯤ ꯇꯧꯏ ꯂꯥꯛꯑꯣ ꯌꯦꯡꯍꯟꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯥꯕꯨꯡꯅ ꯄꯨꯁꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧꯒ ꯁꯥꯎꯅꯤꯡꯉꯦꯕ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯌꯦꯡꯒꯦ ꯄꯥꯕꯨꯡ ꯁꯟꯁꯥꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯗ ꯑꯝꯇ ꯎꯠꯀꯦꯕ ꯁꯟꯁꯥ ꯄꯤꯔꯛꯑꯣ ꯀꯔꯥꯏꯅꯣ ꯌꯦꯡꯒꯦꯅ ꯇꯧ ꯂꯩꯔꯦ ꯇꯨꯡꯗ ꯂꯥꯛꯍꯧꯔꯦꯕ ꯄꯤꯔꯛꯑꯣ ꯑꯝꯇ ꯎꯠꯀꯦꯕ ꯃꯃꯤꯡꯇꯪꯒꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯊꯕꯥꯗ ꯄꯤꯊꯣꯛꯑꯝꯃꯦꯅꯦ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯊꯕꯥꯒꯤ ꯃꯅꯥꯛꯇꯒꯤꯅꯦ ꯃꯥꯏꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤꯅꯦ ꯁꯟꯁꯥ ꯆꯥꯏꯗꯣ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯍꯥꯏꯖꯜꯂꯛꯇꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏꯅꯤꯅꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗꯀꯣ ꯏꯕꯣꯆꯧꯕ ꯁꯟ ꯑꯌꯥꯏꯕꯗꯣ ꯏꯃꯧꯅ ꯀꯩꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯦ ꯆꯪꯉꯣ ꯑꯗꯨꯒꯅꯦ ꯏꯃꯧꯗꯒꯤ ꯂꯧꯔꯒ ꯅꯃꯥꯗ ꯍꯦꯛ ꯎꯠꯂꯣ ꯏꯄꯥꯗꯤ ꯈꯪꯗꯦꯍꯦ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯅꯃꯥꯒꯤ ꯌꯣꯡꯆꯥꯛ ꯕꯣꯔꯥꯗꯣ ꯁꯣ ꯌꯥꯝꯕꯝꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯗ ꯆꯦꯔꯪꯗ ꯇꯧꯔꯒ ꯌꯥꯜꯂꯝꯕꯅꯤ ꯅꯃꯥꯗ ꯈꯔ ꯄꯤꯔꯛꯎꯀꯣ ꯀꯥꯎꯅꯤ ꯍꯦ ꯏꯕꯣꯆꯧꯕ ꯑꯩ ꯆꯪꯉꯦ ꯐꯤꯔꯣꯟꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯒꯦ ꯂꯣꯏꯔꯦ ꯍꯨꯃꯥꯡꯅ ꯆꯪꯈ꯭ꯔꯦ ꯏꯊꯟꯗꯒ ꯊꯝꯃꯝꯃꯒ ꯑꯣ ꯃꯤꯋꯥ ꯃꯌꯥꯝꯁꯦ ꯑꯩ ꯏꯊꯟꯗ ꯆꯥꯎꯁꯤꯅꯦꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯁꯤꯜꯂꯨ ꯂꯥꯡꯉꯨꯕ ꯑꯩꯅꯅꯦ ꯂꯥꯟꯕ ꯇꯥꯔꯗꯕꯅꯤ ꯇꯧꯔꯤꯁꯦ ꯊꯕꯥꯗꯨꯕꯨ ꯑꯃꯨꯛ ꯄꯨꯝ ꯌꯣꯠ ꯂꯩꯔꯝꯗꯅꯅꯦ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯁꯟ ꯑꯌꯥꯏꯕꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯥ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯑꯃꯨꯛ ꯆꯥꯊꯣꯛꯑꯝꯗꯅ ꯑꯁ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯊꯕꯥ ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯗꯣ ꯆꯪꯉꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯇꯥꯃꯣ ꯉꯁꯤꯗꯤ ꯅꯔꯩꯒ ꯇꯠꯂꯒ ꯍꯦꯟꯖꯥꯡꯒ ꯍꯪꯉꯛꯏꯗꯨꯅ ꯀꯃꯂꯥꯒꯤ ꯇꯥꯏꯞꯇ ꯑꯩꯁꯨ ꯇꯧꯔꯛꯀꯦꯕ ꯋꯥꯊꯤꯗꯤ ꯑꯁ ꯏꯃꯥ ꯆꯪꯉꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯑꯩ ꯀꯗꯔ ꯑꯃ ꯇꯧꯔꯒꯅꯦ ꯃꯉꯣꯟꯗꯒꯤ ꯁꯟꯁꯥꯗꯣ ꯂꯧꯗꯕ ꯌꯥꯗꯦ ꯁꯟꯁꯥꯗꯣ ꯂꯧꯅꯕ ꯍꯣꯠꯅꯔꯒꯦ ꯊꯕꯥ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯗꯣ ꯀꯩ ꯍꯦꯟꯖꯥꯡꯅꯣꯕ ꯃꯅꯝꯁꯦ ꯁꯟ ꯊꯣꯡꯕ ꯃꯅꯝ ꯑꯃ ꯆꯦꯟꯒꯨꯝ ꯇꯧꯏꯗ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦꯃꯦ ꯍꯩꯃꯥ ꯇꯥꯃꯣ ꯅꯪꯗꯤ ꯄꯨꯔꯥ ꯍꯨꯏꯅꯤꯅ ꯀꯔꯤ ꯑꯩꯕꯨ ꯍꯨꯏꯌꯦꯕ ꯊꯕꯥ ꯅꯪ ꯆꯩ ꯆꯥꯒꯦꯔ ꯅꯪ ꯏꯁ ꯑꯩꯕꯨ ꯍꯨꯏꯗꯧ ꯇꯧꯏ ꯀꯥꯏꯅ ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯁꯥꯎꯔꯛꯀꯅꯤꯍꯦ ꯀꯩꯅꯣ ꯇꯥꯃꯣ ꯕꯪ ꯂꯥꯎꯅꯒ ꯁꯥꯒꯠꯂꯛꯏꯗꯨꯅ ꯏꯃꯥꯅꯅꯦ ꯑꯩꯒꯤꯅꯦꯅ ꯄꯥꯕꯨꯡꯗ ꯇꯞꯄꯦꯅ ꯍꯥꯏꯕ ꯄꯥꯕꯨꯡꯅ ꯅꯃꯥꯅ ꯁꯟ ꯑꯌꯥꯏꯕ ꯊꯄꯛꯄꯅꯤ ꯅꯪꯒꯤꯅꯦꯅ ꯄꯤꯔꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯏꯃꯨꯡꯁꯤꯗ ꯁꯟ ꯑꯌꯥꯏꯕ ꯂꯩꯔꯤꯉꯩꯗꯨꯗ ꯇꯥꯃꯣꯅ ꯁꯟ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯕꯅꯦ ꯅꯥꯇꯣꯟꯗꯣ ꯌꯥꯝ ꯁꯤꯡꯉꯦꯅ ꯀꯩꯅꯣ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯅꯥꯇꯣꯟ ꯁꯤꯡꯕꯕꯨ ꯍꯨꯏꯒ ꯄ꯭ꯔꯃꯥꯟ ꯇꯧꯁꯤꯜꯂꯦ ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯕꯨ ꯍꯨꯏ ꯀꯥꯏꯅ ꯑꯗꯣ ꯌꯦꯡꯒꯦꯅꯦ ꯅꯪ ꯁꯟꯁꯥꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯌꯦꯡꯒꯦꯕꯁꯦ ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣꯕ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯆꯥꯒꯦ ꯍꯥꯏꯔꯣ ꯆꯥꯕꯗꯤ ꯌꯥꯔꯣꯏꯌꯦ ꯃꯤ ꯄꯥꯕꯨꯡꯅ ꯂꯩꯔꯛꯏꯅꯦ 3 ꯈꯛꯇꯅꯦ ꯑꯁ ꯆꯥꯔꯣꯏꯌꯦ ꯃꯤ ꯊꯕꯥ ꯅꯪꯕꯣ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯀꯔꯤꯅꯣ ꯌꯦꯡꯒꯦ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯍꯥꯏ 이보소봐 ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯀꯔꯥꯏ ꯁꯟꯁꯥ ꯀꯔꯥꯏꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯁꯤꯕꯣ ꯍꯣ ꯏꯃꯥ ꯂꯥꯛꯑꯦ ꯑꯁ ꯊꯕꯥ ꯑꯩ ꯅꯪꯒꯤ ꯁꯟꯁꯥ ꯑꯌꯥꯏꯕꯗꯣ ꯆꯥꯔꯣꯏꯕ ꯀꯔꯥꯏꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦꯕ ꯁꯦ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯇꯥꯃꯣ ꯅꯪ ꯑꯁꯦꯡꯕꯩꯗꯤ ꯆꯥꯗꯤ ꯆꯥꯔꯣꯏꯀꯣ
ahum khaktangneba. Ai horen ahingda sage tawbani phamungda hipaga. Ado pabungna sida pirambane tu table da leire. Sabadi yaroi ko. Hoiba charoiba ai amuk porakkeba ko. Leibana ina leiraga sia. Sansa ayaibadubu karaida muk puge haino. Kadai sansa di. Sansa yengi hairaga prapap changuido karaida muk changurino. Ho pabungna ne aingondagi kaudna pusalaga changibido imungda adu lauruiba karino khongni pangangda ngangi tu slayer tu sansado tu matum mahumni Kariye napa de laurini kainaga chakhum de thole duga yengun he napa di ne phamung ne longda seta hori ware na khangaba yare hanubi pabung sethagera setharoira se sansaje uradi yaraba natro kari nu khongdiba kodabi oina tawradana hanubi haisini he nangi do sitjira ai bu hanubi kainaga noi napa na hanurasne ai di hanudri sahi ni phu manga khangidana ai bu hanubi kaina usit thawoidaba yare ma hanubi ne nahayam saninga nu kaidoroge hanubagi nupidi hanubi se officer gi nupidi mem saheb ningthogi nupidi maharani lairabagi nupidi lairabi ima yare kaidoroge no krem haigem naba mi usitaba masu yauri mai masajida adudi nupina ngamba nupadi kari kawi adhamora kaubra adhamora kaude daima nupina ngamiba nupado nupi luna tawbagineba adudi nupi luna tawba nupa kawi haibadi aigi ipot ijaido jackson na tachan khomjina luna chana thamjabaneba nupi luna tawba nateba mingthondabu nupi luna tawi haibi wani ma aigi ipot jaidi isana jackson gadamni kaino adudi ma aisama hangene khong hamjala ganda phiron suba nupado adudi kari kawi ma nupi ki phiron subado mi yam usitabagi wani ne sora mai tawi ai jaloroge mi usitaba mahachandam nang hana halaga loide dai ai chidri ngai dai khoido da bli tilleba tamo sanayai base mu karai da puruino ba kainonida pabungda hangubani asengbagi imana tapaga leireirana thajadabai hangubanida e kawine akoi magi yongsak bora pidrine aise isase humang na sulore chokthaba na samungtuiba ai isase amta iru jathoge kaino thakpa yaba mahi amta hana semamo akhoi magi yongsak bora do hana mukta pirukhige phurok tokdi mankreda ko ai sibu kemu yamna hanurage haibanida hansu hanudri ba ingondabu hanubi kainaga ai se hanudri na hairuragana na hayam sajaningbadu taba hikta khoido sauningida usittaba yam usittaba yawaneba ibo chau bai ba ngang se masi aingondaga onkhalaga khumine hanubi kainaga hansu hanudri ba ingondabu mapa hanuyenabu aingonda hanubi go ba yabro khuhausha oi nam memna chathoroige yam pamure horen phamungda hippaga oina chana ba thamaki kaino handak murakti akhoi mana tawrisibo aina khwaidigi chaning base khalaga pabungda lahele isi kamaina no sini akhoi mana isibu nuksiram gadrane aina dabu imani khalaga sum nuksi jabai wani as nuksiram dawdi amman debu aduga kaigino mana aina chaning ba pabungda lahele isibu thadi thajagidre ado lairabanina sadi sare nungsiram gadrane khangdeda nungsidrira akhoi magi mawongse ai khangba ngamde ado akhoi mase chumsum nungsirak badawna tawe hana dagidi khangdeda sanjabaira kaino aya kawe tamona thakpa yaba mahim ta semamona haibaneba as amuta semukige chinteng thoga san ayai baze hana mon makhada hana thamukige yongsak bora sidi lairiki rex da hekta thamamage
Horen tanarasu senthokpa nangnaba. Aikhoi masibu ngasagi mihuldo leiri jalo. Kaino mana murum ga solisibo. As kamai haiduino ne. Sia, aibu hanubi kaina. Mi usittaba. Hindi filamgi heroine singdo. Aigi sahi matangsida luhongnaba ngantani. Aibu hanubi kaina. Kayam hanuradana. Ima, sauba parabo. Yongsak bora se sigi rex da tamambane. Kaino, sauba paraba kaidi kaino. Karigi yongsak bora. Leramo. Taparaga ne khongban tanaba langi bangasi. Kaino hoje ibo sobona hagibadubu yongsak bora haibro. Yang special oina mi thabana ingonda tapaga langthoktoiba. Langthoktoirdi ma ai pu khrage. Mi thabana imado yongsak yam ngaujabani. Yongsak bora leira utamo kainaga tapaini haiba ingonda aduga khongbana langthoktoiba. Langthokdoi sarupudi ima ai adum zazarurage. Hey. Ngaiko. Kaigino. Nangna hipa asok am singisa. Napina roldo han hongdokedi haidine. Chalo hongdokdu chalo. Hoi ma hongdorage. Ado yongsak bora se pu khragi koi ma dudi. Nangine na leirak pro dubo namai kai khangde he. Puge. Yare. Kaino aina hari dubo. As ikai bana si de da. Aina khongba lang thoge na hairu bagine ba mana purage na haido. Kaino ai hujing ngang dubo. As Gyan ga ta di he. Awon he ngang aduna. Karino thabasina ngatsaindagi magi machina sina wari sabadana morom son badang torisibo. Natti kana kanoba mana wari sarisibo. Lady sidi ma mathandaneba. Laigo ongnara jalo masibo. Haujikalse mau mange na pau yamna takre. Ha? Aigi imaudine maung sunga yaroi. Karino mana torisibo. Karino magi jersey gi fruit khawd gi chi matum mama puthorisibo. Setat krene. Aduga mayad hukjan grene. Aduga mo mai fruit khawd hapsan gre. Karino sibo. Ondong na kan sairi da. Karino mana sairi sibo. Oh, on thok pani da ko thaba. Aina ngasai piramba san ayaibado adu soidana oidoineba. Oh, onhong na pam na sari da ko imaudia. Oh, free cows da haptana kon pheng ba sisu loidribaneba. Setana mu sairi je yongni. Aidi ngasai digi pakhatlurabani ne. Karino mana mormom sonbada na masin malengi sena. Imai pima wakhal ga je jani aina khalluri je. Aduga madi san ayaiba saiba oiramedana. Sao napan pharingai da chagadabani sayu Thabadubu kon phengbaga loigra jalo sida phamaga yongsak bora se sagi tawbaneba as aina saringai da grong long changjalo aibu kai haidoino mangonda aidi hana de hongnasu khara katha karengna banina mangonda wahim da haibasu ngamoi mana tappa yongsak bora do saraga ai to mina leigadraba as ikai zaiye bayamna aigi ka doina chajarurage aduna su farani sung soi daba aigi ka da saradi ma kai su sangoiba aina morom ikai bana morom khangjalaktriba sana morom chajaningiba hoida he leiraga bu sadradi kaino asibu hunto uyaribro aigi ka doina sarurage aduna farani hawe karai da bu yongsak bora hogi khangde Masin ahan ba niya sarse. Ontong na hawkre wani. Thabana ay gini na ibo sauda lahela ising se ay nagtaway na ko'y tazabang hakta. Kamay na bukang izano kangde. Adubu nung matamana layraga pirakpadi yaw din Ibo sauda pihala iba. Karigi naman ibo sauda pihala isibo. Nati ay naga ngangakani kay naga tawrizalo may gidubo. Aigi imo thabase sum nungairaktreda masa sum miroli bani
ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯀꯔꯤ ꯂꯩꯔꯛꯎꯒꯦꯅ ꯁꯨꯡꯍꯪ ꯍꯦꯛ ꯍꯪꯕꯖꯥ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯖꯔꯤꯁꯤꯕꯨ ꯑꯩꯕꯨ ꯄꯥꯞ ꯄꯨꯔꯗꯔꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯁꯨꯗꯨꯅꯅꯦ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯖꯔꯛꯇꯦꯅ ꯍꯌꯦꯡ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯠꯂꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯁꯨ ꯀꯩꯅꯣ ꯈꯔꯗꯤ ꯂꯩꯕꯤꯒꯦꯅ ꯈꯜꯂꯦ ꯍꯪꯉꯒꯦ ꯃꯉꯣꯟꯗ ꯍꯦꯛꯇ ꯀꯔꯤ ꯆꯥꯅꯤꯡꯒꯦꯗꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯄꯥꯞ ꯁꯣꯏꯗꯅꯒꯤ ꯄꯨꯔꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯇꯥꯏꯌꯣꯟꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯂꯩꯔꯒ ꯄꯤꯖꯒꯗꯕꯗꯣ ꯃꯥꯅ ꯂꯩꯔꯒ ꯑꯣꯏꯅ ꯄꯤꯁꯜꯂꯛꯑꯦꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯩꯅꯒ ꯈꯔ ꯊꯤꯕꯣꯡ ꯂꯥꯎꯔꯨꯕꯒ ꯀꯣꯛꯀꯁꯦ ꯉꯥꯎꯏꯗ ꯌꯣꯡꯆꯥꯛ ꯕꯣꯔꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯣꯏꯅꯝꯅ ꯍꯥꯎꯔꯤꯕ ꯍꯋꯥꯏꯒꯤ ꯇꯥꯏꯞꯇ ꯀꯗ꯭ꯔꯧꯒ ꯂꯥꯎꯔꯒ ꯀꯌꯥꯗꯤ ꯍꯥꯎꯔꯤꯁꯦ ꯄꯥꯇꯦ ꯆꯥꯕꯗ ꯇꯪꯈꯥꯏꯗꯤ ꯍꯦꯟꯖꯜꯂꯛꯑꯦꯁꯦ ꯏꯁ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯃꯤꯂꯥꯟ ꯑꯣꯐꯤꯁꯇ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯌꯣꯡꯆꯥꯛ ꯊꯤꯅꯝ ꯊꯥꯗꯣꯔꯛꯄꯗꯨ ꯃꯉꯥꯏꯔꯦꯅꯦꯍꯦ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯁꯤꯗ ꯌꯣꯡꯆꯥꯛ ꯕꯣꯔꯥ ꯆꯥꯕꯩꯅꯦ ꯃꯣꯏ ꯄꯥꯎ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯊꯥꯖꯗ꯭ꯔꯒꯅꯦ ꯌꯦꯡꯉꯨ ꯂꯥꯎ ꯆꯥꯔꯒ ꯈꯪꯅꯤ ꯑꯣꯏꯅꯝꯅ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯍꯋꯥꯏ ꯃꯪꯒꯜ ꯕꯣꯔꯥꯒꯤ ꯇꯥꯏꯞꯇ ꯃꯁꯤꯒꯤ ꯅꯝꯊꯤꯕꯒꯤ ꯗꯁꯥꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯌꯥꯔꯦ ꯅꯪꯒꯤ ꯑꯣꯏꯅꯝꯕ ꯕꯣꯔꯥꯒꯗꯣ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯌꯣꯡꯆꯥꯛ ꯕꯣꯔꯥ ꯆꯥꯔꯒ ꯂꯣꯏꯔꯦꯅꯦ ꯀꯥꯁꯤꯗꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯦ ꯌꯣꯡꯆꯥꯛ ꯃꯅꯝꯅ ꯑꯁ ꯑꯩ ꯁꯤꯗꯒ ꯇꯨꯝꯕꯒꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯣꯔ ꯊꯤꯡꯉꯒꯅꯦ ꯁꯤꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅꯦ ꯇꯤꯚꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯖꯔꯨꯔꯒꯦ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛ ꯆꯥꯗꯕ ꯃꯤꯅ ꯍꯦꯟꯅ ꯃꯅꯝ ꯅꯝꯒꯟꯕꯅꯦ ꯌꯣꯡꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯅꯝꯗꯦ ꯉꯁꯥꯏꯗꯒꯤꯅꯦ ꯁꯥꯏꯔꯤꯁꯦ ꯃꯅꯝ ꯑꯃꯨꯛ ꯐꯥꯎ ꯅꯝꯗꯦ ꯍꯥꯏꯕ ꯑꯩ ꯅꯥꯇꯣꯟꯗ ꯃꯣꯏ ꯄꯥꯎ ꯊꯥꯖꯗꯕ ꯇꯧꯅꯨ ꯑꯃꯨꯛꯇꯪꯗꯤ ꯇꯦꯁ ꯇꯧ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯏꯕꯦꯜꯂꯩ ꯃꯈꯥ ꯇꯥꯔꯅꯨ ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯗꯅꯦ ꯑꯩ ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ ꯅꯈꯣꯡ ꯍꯥꯝꯕꯒꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠꯁꯤꯗꯒꯗꯤ ꯍꯥꯝꯕꯤꯔꯅꯨ ꯂꯝꯍꯥꯡ ꯊꯣꯛꯑꯒꯅꯦ ꯍꯥꯝꯃꯨꯖꯣ ꯑꯩ ꯉꯝꯃꯔꯣই ꯁꯤ ꯃꯅꯝꯁꯤꯗꯅꯦ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯀꯩꯗꯧꯕꯒꯤ ꯂꯝꯍꯥꯡꯗ ꯊꯣꯛꯑꯒ ꯈꯣꯡ ꯍꯥꯝꯗꯣꯔꯤꯕ ꯑꯩꯕꯨ ꯏꯌꯨꯝ ꯂꯩꯇꯕ ꯃꯤꯔꯣ ꯍꯥꯝꯗꯣꯔꯤ ꯏꯌꯨꯝꯗ ꯍꯥꯝꯗꯣꯔꯤ ꯅꯣꯏ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯌꯣꯡꯆꯥꯛ ꯆꯥꯕꯒꯤꯕꯨ ꯀꯩꯅꯣ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯃꯅꯝ ꯅꯝꯊꯤꯔꯁꯨ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯔꯤꯁꯤꯕꯨ ꯆꯥꯗ꯭ꯔꯒ ꯇꯣꯛꯎꯅ ꯂꯣꯏ ꯆꯥꯊꯣꯛꯀꯦ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯊꯛ ꯅꯤꯈꯠꯂꯛꯑꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯅꯤ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ ꯀꯩꯅꯣ ꯊꯕꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯧꯕꯁꯨ ꯇꯥꯗꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯊꯕꯥꯁꯦ ꯃꯃꯪꯗ ꯀꯔꯤ ꯇꯧꯕ꯭ꯔꯥꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯅꯤ ꯑꯗꯨꯁꯨ ꯇꯥꯗꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯏꯊꯟꯇꯅꯦꯕ ꯀꯥꯁꯤꯗ ꯂꯩꯔꯤꯁꯦ ꯍꯧꯗꯣꯛꯄꯗ ꯇꯥꯗ꯭ꯔꯗꯤ ꯃꯥꯏꯁꯦ ꯀꯩꯅꯣꯝꯃꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯍꯤꯡꯆꯥꯕꯤꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯁꯦ ꯑꯍꯤꯡ ꯑꯁꯨꯃꯥꯏꯅ ꯁꯀꯞ ꯂꯥꯏ ꯍꯧꯋꯦꯅ ꯍꯥꯏꯕꯅꯤ ꯃꯔꯩꯒꯥꯁꯦ ꯁꯥꯡꯅꯒ ꯇꯤꯡꯊꯣꯛꯑꯒ ꯃꯣꯟꯗꯒ ꯂꯦꯛꯇꯅꯒ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯣ ꯃꯥꯏꯁꯤꯕꯣ ꯃꯔꯩ ꯇꯤꯡꯊꯣꯔꯛꯑꯗꯤ ꯂꯪꯅ ꯀꯤꯔꯒ ꯐꯥꯎ ꯀꯥꯏꯅꯒ ꯍꯥꯏꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯑꯩ ꯅꯨꯄꯥꯅꯦ ꯀꯤꯔꯁꯨ ꯀꯤꯅ ꯑꯩ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯨꯝꯃꯒ ꯌꯦꯡꯒꯦꯕ ꯃꯔꯩꯁꯦ ꯁꯥꯡꯇꯣꯛꯑꯒ ꯃꯣꯟꯗ ꯃꯔꯩꯅ ꯂꯦꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯩꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯝꯃꯒꯅ ꯂꯪꯅ ꯀꯤꯔꯒꯅꯦ ꯃꯔꯩꯗꯣ ꯆꯞꯄꯒ ꯐꯥꯒꯦꯕ ꯉꯁꯤ ꯈꯪꯅꯦꯕ ꯃꯈꯨꯠꯁꯦ ꯇꯤꯡꯊꯣꯔꯛꯑꯒ ꯂꯥꯝꯃꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯃꯥꯅ ꯃꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯑꯒ ꯀꯣꯏꯊꯤꯒ ꯊꯤꯔꯤꯁꯤꯅ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠꯁꯦ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯨꯝꯖꯤꯟꯈ꯭ꯔꯦꯅꯦ ꯑꯩꯅ ꯉꯁꯥꯏꯒꯩ ꯃꯁꯥ ꯄꯥꯏꯔꯒ ꯅꯣꯝꯕꯗꯗꯤ ꯁꯨꯡꯂꯦꯡ ꯂꯦꯡꯉꯛꯇꯕꯅꯦꯕ ꯃꯥꯏ ꯃꯈꯨꯠ ꯂꯦꯡꯉꯛꯏꯁꯤꯕꯨ ꯀꯧꯔꯒ ꯌꯦꯡꯒꯦ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯇꯥꯕ꯭ꯔꯣ ꯊꯕꯥꯎ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥꯕ ꯊꯕꯥꯁꯦ ꯁꯤ ꯊꯕꯥ ꯈꯨꯝꯃꯛꯇꯤꯌꯦ ꯂꯦꯞꯈ꯭ꯔꯦꯅꯦ ꯑꯩꯅ ꯍꯦꯛ ꯀꯧꯔꯨꯔꯒꯅ ꯆꯞ ꯍꯦꯛꯇ ꯂꯦꯞꯄ ꯈꯪꯗꯅ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯅꯕ ꯍꯤꯡꯆꯥꯕꯤꯒꯤ ꯅꯨꯡꯁꯤꯠ ꯆꯪꯕꯗꯣ ꯁꯣꯏꯗꯅꯒꯤ ꯑꯣꯏꯒꯅꯤ ꯈꯪꯉꯦ ꯂꯪ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯃꯔꯩꯗꯣ ꯐꯥꯒꯦ ꯈꯪꯅꯤ ꯃꯔꯩ ꯁꯣꯏꯗꯅꯒꯤ ꯇꯤꯡꯊꯣꯛꯑꯝꯒꯅꯦꯕ ꯃꯣꯟꯗ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯐꯥꯒꯦꯕ